Hauzik ahan with Marui Pau. JP Nadana BJP Manipur Pradesh ki Nauna Saba office Sangakre. Bisnupur Amasung Tawal the Sub BJP ki office Ani Sangaki. Drug ki case amada fadok taduna Manipur Central Jail da lerakhiba Myanmar macha ama fadok matam loiduna Myanmar Immigration Authority da kusin nakre. Amadi haukiba pung kunmari asida India gi COVID-19 case masing asi lising tara mapan chatre nifu report tawduna hana leramba lising kungi mark tagi hanthakre haina Union Health Ministry na phongdokre. Miyam na government na pipa COVID-19 gi SOP sing ningthi na ngang na chatuna chathokpa matamda mask upiba sanitizer siznaba khutsa sing na toina hambiba amasung foot taruki distance ngang na chatpa haiba chana kanglon sing asi tunginduna COVID-19 dagi ngakthok minasi loina na chahi 19 gi mathakta leiba mioi sing na COVID-19 vaccine soidana kapthok piu pau macha khaina pizari BJP National President JP Nadana ngasi BJP Manipur Pradesh ki Nityaipa Chuthekta Nauna Saba Party ki office Sangakre. Nadana Bisnupur amadi Thobal District sing BJP ki office singsu video conference ki khuthangda Sangaki. Tharom maduda Bhupendra Yadav Union Minister amasung Election in Charge Manipur Sambit Patra National BJP Spokesperson Chief Minister N. Biren BJP Manipur Pradesh ki President A. Sharda Devi Rajya Sabha MP Leisemba Sana Zauba Union Minister of State R. K. Ranjan Education Minister S. Rajan Singh Works Minister Thongam Biswajit Rajya Sabha MP MC Mary Kom yauna masak naiba BJP gi luchingba kaya saruk yakhi. Natana, atay singdi office ki office BR Singh sen zamaka laide president na Manipur ka message pino mato Drug ki case amad fadok taduna Manipur Central Jail da lerakhiba Myanmar macha ama fadok matam loreduna Myanmar Immigration Authority da kusin nakre. Ngasi jail dagi thadokhiba Myanmar macha asi haukiba Englishing ani tara taret ki February tara mapanda Custom Preventive Force Morena WY tablet piece lising mangaga konana Moregi mafam amadagi fakhibani mahak thaudok asi da fadok taduna Manipur Central Jail da chahi mari thamapal lerakhibani soi chahi nifu nithoi apokpa Yu Ong Tin asi tamu ward number 9 dagini fadoki matam loreduna mahak ngasi Moregi ICP tamna puraktuna ayuk pung tarama thoitaba matamda Indio Myanmar Friendship Iron Bridge manakta leiba Myanmar Immigration da kusinnaki Tharamadu da tamu Immigration Officer Minsway amadi India gi oina Senior Immigration Officer Krishna Anand namadi Manipur Police CID SB gi SI Akbar Hussain saruk yakhi How kibapung kunmari asida India gi COVID-19 case masing asi lising tarama panchatre nifu report tawduna hana leramba lising kungi mark tagi hanthakre haina Union Health Ministry gi pau amana hairi lebag asi gi active case masing su lag ani lising kuntra taruk chatruk nifu humdoida hantharakre hariba asi haukiba numit chani taruk asida chang khwaidigi hantharakpa masing oiri India gi hauji COVID-19 confirmed case masing asi crore ahum lakh kuntra mapan lising kuntra ngaga chahum supnataga mapan yaure makha na mioi chani nifu nipan sikhiba tharaga sikhiba apunba masing asi lakh mari lising yankhai chahum humfu tara manga yaure hari recovery rate chada marfu tara tare dasmik mapan nipan yaure ngasi District Health Society Jiribam na sinduna malemgi mafam pumbada pangthok nabagum uchatholda leiba District Hospital Jiribam da su World Mental Health Day Englising ani kunmathoi pangthokre ngasi gi thorom asida District Surveillance Officer Dr. Nonika Devi Dr. Susil Diano Jiribam L Mehta Devi Isolation Sister in Charge DH Prizita Devi Hospital Sister in Charge na Dice the Funky
Loinana, Tharamga Mari Lainana, MO Singh, AJUCA, Vice President M. Prem Chandra, Asha Facilitator Singna, Tharamga Mari Lainana, Wakayangang. All Manipur Students Union M. Sugi Information and Publicity Oiramba Rimakanta Wangkaimayum Ngasi Guwahati ki Apollo Hospital da Masagi Anab Amana Maram Oiduna Laikidre. Mahakna Laikidaba M. Sugi Firal Tangkai Chingthaduna Awaba Fongdokre. DM College Talaiba M. Sugi Head Office da Thawai Yaudraba Luchingba Asigi Mafamda Haikat Laikat Tamduna Luki Ikai Kumnaba Utlaba Tungda Mahaki Poknafam Lamdam Uripok Bazaspati Lekaida Aroiba Matau Mangam Pangtokki. Matang sida attend break kamalomina si. Occasion singidamakta makhal kiyagi cake, haibadi, photo cake, layer cake, brunch cake, barbie cake, fruit topping cake, cupcakes in a chingba fongbigani, amadi adomgi apam mamong da cake customized tawagi kudong chabasu pisari. Kudong chabasing asi lawbi na bagidamakta lensing bidau aikoi address NG College Road near Nauramtong. Phone number 9864112972. Aikoi online partner Food Wi-Fi amasung Food Web tagisu order tawiba yagan. Break matung na taramno okchabagaloina na makataba pau pizari. No to drugs, our green world amadi let's fight COVID-19 together haiba iramda Manipur amadi Assam yauna pauzel puduna khong na chaliba manikanta mutum ngarang Imphal East ki kaikol da yorokpada Kaikol Youth Development Club amadi semgat sagat panupi marup na taram na okre. O pagi tharamga mari lainana manikanta mutum na malem asidagi drugs asi maru fang na manghan khibagi apamba fongdok pagal loinana. Malem asi pumsang sangalasi haibagi maramda tharam amasung pangthoke. Manikanta kaikol da ahing ama miyamga chocolate ama chaminaraba tungda ngasi ayuk anganbada mahaki khongchat adugi saruk amoina u chara tharamlaba tungda khongchat makha taki. Manikanta gi khongchat ka mari lainana KYDC ki secretary T Roman amadi semgat sagatpan nupi marup ki secretary S Mangisanana wafam kaya fongdokhi Nising bayai Manikanta gi khongchat asi chatliba chahi asi ki September 10 dagi MLA Karam Shyam na Imphal gi Kangla dagi lamthakibani Pabung Karam Shyam na lamthabirtuna Manipur amadi Assam sinbathungna no to drugs amadi our grill wall gi function puduna khongna satpa khongcha asinga siga thana thama sumna sujale ngarang se sena gadi ngarang ngasigi tree plantation je tawgodabane adu ngarang tang thengmana marmoiduna KYC club amadi kaikon sengot sagatpa lot nupi lok ani sina taram taram no piramba ai giwendi yamna laibu phabani aina muk thamjaning base sengna ayangna saliba khongcha sida mafang godingi tree plantation tawbajida khogi Manipur gi amadi Assam gi mioi praja khudimangna ayangna saliba khongcha sida support tawbiduna using asi mapung mari phahanaba mayamna support tawbiyo haina ai si thamjari American University USA and United Nations University USA na specialization in martial arts fitness and health ki lamda masak khangbiduna World Funaba Federation Indian Martial Arts ki President Ranbir Singh Laishram da Excellent Award pi ki bagal loinana Missile Man Lifetime Achievement Award pi duna ikai khumnakre The American University USA na Akshya Patra Manav Seva Foundation amasung the United Nations University for Global Peace USA ga kusam naraga thazi marida Mumbai gi Maharashtra da laiba Renaissance Hotel Puwai Lake ta pangthokhiba Global Peace for Making India Sustainable Developed and Strong haina mingthonba International Seminar amada Guest of Honor oina saruk yakhiba Ranbir Singh Laishram da award asi kusin nakhibani Award Kusinna Kibagi Thoram Aduda, Dr. Modhu Krishnan, Eminent Scientist Chairman and Chief Chancellor, the American University USA and United Nations University USA Amasung Dilip Singh Rana, International Wrestlers Swarup Yaki.
Ranbir Singh Laishram asi Imphal West ki Lamsang Kendra gi manung chanba Karong Mayai lekai dagini mahak laikhidraba Laishram Tombi Singh amasung Laishram Ongbi Ibemnungsi Devi gi machanupani apokpa apokpi anina laikhidraba matungda mahaki mama anina kolakhi pilingaidagi hauna martial arts amadi thangta sanaraki mahakna Manipur amadi kasargi oza kayadagi martial arts tamlaki masagi chahi taramapan kun surakpada adwaidagi Manipur thadoktuna Mumbai da chatki Mumbai da leiduna awa ana kaya thengnaduna mai pakpami ama oinaba kanna honaraki mahak hauzik malemgi lebak nifu mangada sakhanglaba World Funaba Federation gi World amadi India gi President Technical Director Oiri Manipur State asigi chauthok chaningai ama oiraba Ranbirna Martial Arts ki lamda lauriba thaudang kaya asi sakhang biduna mahakpun nominate tawduna Manipur North East amadi India gi ahanba Martial Arts ki doctorate degree PK Ranbirna Gujarat ki Monica Liladhar saga yum panminaduna hauzik machanupa chahi manga suraba ama leire hairi IZAR South ki Midyeng Makhada Churchanpur Battalion ngarang Churchanpur Town dagi Ferswal District ki Thanlon Village phauba kilometer chama yankai sangba motorcycle rally ama pangthokre Thauramasi District Legal Services Authority amasung Imai Riders Manipur ga khusam naduna pangthokpani haina IZAR South na hairi motorcycle rally adu Churchanpur gi Tuibong da leiba court complex dagi lamthaki rally asida Imai Riders Manipur gi rider kuntrana sarukya ki Hauzik aroibada maruiba pau amukhana JP Nadana BJP Manipur Pradesh ki nauna saba office sangakre Bisnupur amasung Thawal dasu BJP ki office ani sangakhe Drug ki case samad fadok taduna Manipur Central Jail da lai rakhiba Myanmar machama fadok matam loiduna Myanmar Immigration Authority da kusinakre Amadi haukiba pung kunmari asde India gi COVID-19 case masing asi lising tarama panchatra nifu report tawduna hana leramba lising kungi mark tagi hanthakre haina Union Health Ministry na phongdokre matang asida PONYTV gi nungthil gi Manipuri paw loijare yengbiriba pumnamakpu amuhana khurumjari